Akampat relief camp da Haujik thoknariba irang se mayam yengminasi ima mayam su amasung leiriba se sika ichinau mayam se tawriba mato mong se sound se mi ichinau mayam ai piba yadabadagi sound se pijaraktabani asiga kapagi makhon thokpa amasung lauba khotpa makhon se yadabadagi asi makhon se hapcharaktabani ado ichinau mayam hojik hairiba se asiga lainingdare moida sum kapiro moi sirasu sijarage aina asiga lauba ima singna thoklaiba se akhoi siga ware hoji hairiba miyoi sina hairiba se akhoi relief camp siga leiba oja ware akhoi da hatpiro doi sarukpudi akhoi leijaningdre ware haibagi protest ni hojik tawriba se relief camp dagi yumda chatlage haina ando sound se thokpa su piba se yadabadagi sound se piraktabani warabani na kyani no asumaina leidoriba se asigai siga kapsanba tear gas khangde adui blank fire to bo khotpa myama ma yauri aduduna sound se piba yadabadagi aina si kathatlaga mayangi afamda video se asum yengnaba huji Akampat relief camp da thoiba matomong irang se mayam yengmina se na video se na mayang afam sum thaga charakpani ado haujiksu kari lakte badi khangde asi relief camp gi ichinau angang singsu relief camp da leiraga school tamaga kayamno ningba thongdoriba aduga siga yauriba mayam sina haijariba sidi moi yumda thinbiro ngasi chahi ama makhai phajale asmaina relief camp da leidoriba se noma nini aigi yum thadoga asmaina kiam da le bhoka daino haibada ngasi sang laba matam asiga ima mayam ana ayek jauri angang singi awaba asugumba mayam sina khangba ngamjalaktrabina thokpa la ane thoe aba hujik nomai kapa su kidre tages kapa su kidre kaino asuk wana hingdoriba asuk wana leidoriba aina asugumbai protest nuaitaba mayam sini tawrise yengbiu hojik thoiba irang ni se Akampat relief camp dagi moi rally chatpagini yumda chatlage haina rally chatlibani state force ne siga uribase khangdreda kanglaipak siga hojik toiba irang se awaba ngata yengu maigaida kadumda bu kari haidoriba aigi nuksireba yum haise asige ahenba leite segairasu yumni dolan mathon sadragasu aigi tinna kupsaba ahoba yumdo adumuk nungaiba adumuk ahenba leite ko angang singsina ngasi wana like tamjana aso wana khangi base asi penda bu phongdo poina mayam se thoklakpani aba protest tawbagi yumda thinbiro haibase bu kari kairage yumda chatlage yumda thinbiro aigi yum leina kari tawbagi akhoina relief camp da su kuina leidoribano asini acho asangisu athuba matamda miyang changsan biraga asmaina relief camp da leiriba mayam se aduki mati warabani aduna athuba matamda miyang changsan biraga leiriba ichinau inau mayam se relief camp da asu wana leyabase mayam so khangmani aduna leiriba mayam se yumda pubiu haina parhi mom channel gi magi degisu mayangi mafamda ikok nonjari nungaite sumbai mayam se ichinau mayam sound se thadokpa yadabadagi aina sound se thadok charaktabani ado ngasi gi video se loisanjarage asiga video siga karigumba nungaitaba ubuda pukning sokpa kaya yaukhiba leiragasu ngakpi waina pari mom channel na yengbiriba mayam punamki mafamda ikok nonjari toibase jeu siga mathakta blank fire se taw mayam ama tawribani aba kapiba maru mayam se yeu kari haigani asiga warabani na ima sina jeu tawribase beget se ima sina asumbai sina thingba ngamakadro mayam sina haurakpa matamda kanana thingba ngamdoribano iho waibase haurakpase kanana thingba ngamdoribano khangba ngamjalaktre pu thangam jalaktre adu oiradi asumbai se sum thoklak tabani khangdre tawrise nungaite jum haibase asimuk ahenba asimuk nungaiba leite ko tawise jeng irang mayam se chahi ama makhai haugiba 2023 gi tang ahumdai lanjena na leiraga ngasi phawbada yum changba phangdagai leirabanina
ꯆꯥꯛꯇꯕꯅꯤ ꯊꯋꯥꯏꯁꯦ ꯀꯔꯝꯕ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯔꯤꯕꯅꯣ ꯅꯨꯡꯉꯥꯏꯇꯦ ꯀꯪꯂꯩꯄꯥꯛꯀꯤ ꯑꯁꯨꯝꯕ ꯃꯇꯧ ꯃꯑꯣꯡꯁꯦ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯑꯁꯨꯃꯥꯏꯅ ꯀꯪꯂꯩꯄꯥꯛꯇ ꯑꯁꯨꯛ ꯋꯥꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯂꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯦ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯃꯍꯤꯛ ꯈꯔꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯪꯂꯩꯄꯥꯛꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯟꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯀꯣ ꯑꯗꯨꯅ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯗꯤ ꯃꯣꯏꯁꯤꯒ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯃꯍꯤꯛ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯑꯁꯤꯒꯨꯝꯕ ꯃꯍꯤꯛꯅꯦꯅ ꯈꯜꯂꯤ ꯀꯨꯀꯤꯁꯦ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ